ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯕꯣꯠꯁꯦ ꯌꯥꯏꯁ꯭ꯀꯨꯜꯒꯤꯁꯦ ꯀꯅꯥ ꯇꯧ ꯕꯣꯠꯁꯦ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯕꯣꯠꯁꯦ ꯀꯅꯥꯅ ꯇꯧꯗꯧ ꯃꯥꯟꯒꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯁꯤ ꯐꯝꯃꯤꯁꯤꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯕꯤꯟꯗꯥꯟ ꯇꯧꯗ꯭ꯔꯗꯤ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯑꯣꯀꯦ ꯑꯩ ꯇꯥꯡ 10 ꯉꯥꯏꯗ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯣ ꯌꯥꯅꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤꯅ ꯑꯗꯨꯝ ꯀꯥꯔꯦ ꯈꯜꯂꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯕꯣꯒꯤꯗꯤ ꯕꯣ ꯀꯩ ꯋꯥꯍꯩ ꯊꯝꯕꯤꯅꯤꯡꯒꯦ ꯕꯣꯠꯁꯦ ꯕꯤꯟꯗꯥꯅ ꯀꯥꯔꯕꯅꯦ ꯀꯥꯔꯕꯅꯤ ꯕꯣꯠ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯀꯩꯅꯣꯒꯤ NPPꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯕꯤꯀ꯭ꯔꯝꯖꯤꯠ ꯁꯤꯡ ꯁꯤꯗ ꯃꯤ ꯈꯔ ꯂꯩ ꯃꯤꯗ ꯍꯥꯏꯐꯦꯠ ꯍꯪꯖꯒꯦ ꯏꯌꯥꯝꯕ ꯍꯟꯗꯛ ꯕꯣꯠꯁꯦ ꯌꯥꯏꯁ꯭ꯀꯨꯜꯒꯤꯁꯦ ꯀꯅꯥꯅ ꯇꯧꯗꯧ ꯃꯥꯟꯒꯦ ꯑꯁ ꯁꯤꯗ ꯊꯦꯠꯂꯤꯁꯤ ꯑꯗꯨ ꯎꯔꯣ ꯀꯩꯗꯧꯔꯒꯦ ꯕꯣꯠ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯕ ꯌꯥꯔꯕꯅꯤ 100% ꯌꯥꯔꯕꯅꯤ 100% ꯌꯥꯔꯕꯅꯦ ꯎꯝ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯥꯕꯤꯔꯕꯣ ꯌꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣꯝꯗꯅ ꯁꯇ꯭ꯌꯕ꯭ꯔꯇ ꯍꯧꯖꯤꯛ ꯑꯣꯏꯕ MLA ꯃꯌꯥꯝꯁꯤꯗ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯕꯣꯠꯁꯦ ꯀꯅꯥꯅ ꯇꯧꯗꯧ ꯃꯥꯟꯒꯦ ꯍꯥꯏꯐꯦꯠꯇ ꯑꯩꯈꯣꯏꯗꯤ ꯁꯇ꯭ꯌꯕ꯭ꯔꯇꯅ ꯊꯝꯕꯥꯜ ꯑꯣꯏꯅ ꯀꯥꯒꯅꯤ ꯕꯣꯠ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯂꯧꯖꯔꯦ ꯗꯣꯜ ꯃꯌꯥꯝ ꯑꯁꯣꯝꯗ ꯀꯥꯅꯤ ꯍꯥꯏꯍꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯥꯏ ꯋꯥꯈꯜꯂꯣꯟꯅꯦꯗꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤꯁꯤꯗ ꯋꯥꯡꯅ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯥꯅꯦꯅ ꯍꯥꯏꯖꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯟꯗꯛꯀꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯏꯂꯦꯛꯁꯟꯁꯦ ꯀꯩ ꯚ꯭ꯌꯨ ꯂꯩꯕꯤꯒꯦ ꯀꯥꯅꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯌꯦꯡꯉꯁꯤ ꯇꯥꯡ 10 ꯉꯥꯏ ꯇꯥꯕꯅꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯇꯤꯝ ꯂꯩꯔꯤꯕ ꯉꯁꯤ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯂꯦꯞꯄꯤꯕ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯄꯤꯌꯣꯔ ꯚꯣꯂꯨꯟꯇꯔꯤꯖꯝꯅꯤ ꯂꯩꯕꯥꯛꯀꯤ ꯑꯁꯨꯝꯕꯒꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯅ ꯄꯨꯔꯛꯄ ꯉꯝꯕ ꯆꯥꯡꯗꯨ ꯄꯨꯔꯛꯑꯦ ꯃꯅꯤꯄꯨꯔꯁꯤ ꯁꯦꯡꯅ ꯂꯦꯞꯄ ꯌꯥꯕ ꯈꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯦꯞꯈ꯭ꯔꯦꯀꯣ ꯃꯈꯥ ꯇꯥꯕꯗꯤ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯩ ꯃꯌꯥꯝꯗ ꯂꯣꯏ ꯁꯤꯟꯅꯈ꯭ꯔꯕꯅꯤ